Hi ma'am. Ngasidi ꯏꯆꯥ ꯅꯨꯄꯥꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯒꯦ. ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯣ. ꯃꯥ ꯃꯨꯛꯅꯤꯡꯉꯦꯅ ꯍꯥꯏꯕ. ꯑꯗꯨꯒꯤ ꯃꯇꯨꯝ ꯊꯣꯡꯉꯣꯅ. ꯑꯗꯨꯒꯤ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ, ꯁꯤꯗꯅ ꯏꯔꯣꯝꯕ ꯈꯔ, ꯁꯤꯗ ꯀꯣꯠꯅꯕ ꯈꯔ. ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦꯀꯣ. ꯅꯪ ꯃꯈꯨꯠ ꯍꯥꯝꯃꯕ ꯅꯠꯇ꯭ꯔꯣ? ꯍꯥꯝꯃꯦ. ꯅꯪꯅ ꯑꯗꯨꯝ ꯀꯩꯀꯩ ꯁꯦꯝꯃꯤꯅ ꯃꯥꯒꯤ ꯑꯝꯇ ꯍꯩꯕꯤꯒꯦ. ꯅꯪ ꯃꯊꯥ ꯑꯣꯏꯅ ꯆꯥꯎ ꯏꯕꯨꯡꯉꯣ. ꯑꯩ ꯁꯤꯁꯦ ꯍꯥꯎ. ꯐꯦꯟ ꯊꯥꯔꯦ ꯑꯩ ꯁꯥꯏ. ꯍꯦ ꯅꯪꯒꯤꯔꯣ ꯀꯥꯟꯁꯤꯗ. ꯇꯞꯅ ꯊꯥꯔꯦ. ꯊꯥꯔꯅꯨ. ꯅꯪꯁꯦ ꯐꯦꯟ ꯃꯈꯣꯟꯗꯣ ꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯕ. ꯊꯥꯔꯛꯀꯅꯨ ꯍꯥꯏꯕ. ꯑꯗꯨꯒꯤꯅꯤ. ꯅꯝꯕꯔ ꯋꯥꯟꯗꯗꯤ. ꯌꯥ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯕ. ꯁꯦ ꯆꯥꯕ ꯍꯧꯔꯁꯤ. ꯃꯆꯥꯗꯤ. ꯃꯆꯥꯁꯨ ꯌꯥꯎꯔꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ. ꯈꯨꯠ ꯑꯃꯨꯛ ꯍꯥꯝꯃꯨ. ꯅꯪ ꯑꯃꯨꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧ ꯂꯩꯕ. ꯃꯃꯥꯗꯤ ꯆꯥ ꯍꯧꯔꯒꯦ. ꯑꯩꯗꯤ ꯍꯥꯏꯔꯒ ꯍꯣꯠꯂꯤꯅꯦ. ꯃꯥ ꯈꯨꯠ ꯍꯥꯝꯃꯨꯈꯤꯒꯦꯌꯦ. ꯃꯈꯨꯠꯇꯨ ꯀꯪꯉꯦꯌꯦ. ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯃꯌꯥꯝ. ꯍꯥꯎ. ꯌꯥꯝꯅ ꯇꯣꯠꯄꯤꯔꯣ. ꯁꯥꯏ. ꯃꯃꯥ ꯏꯁꯤꯡ ꯂꯣꯏꯗꯣꯏꯔꯣ? ꯑꯩꯈꯣꯏ ꯕꯥꯗ ꯏꯁꯤꯡ ꯍꯥꯞꯄꯜꯂꯣ. ꯅꯪꯅ ꯍꯦꯟꯅ ꯋꯥꯡꯃꯜꯂꯦ. ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯤꯡꯖꯟꯒꯦ. ꯀꯃꯥꯏꯅ? ꯅꯪ ꯅꯨꯡꯉꯥꯏꯕꯗꯣ ꯃꯑꯣꯡꯗ ꯆꯥꯎ. ꯅꯨꯡꯉꯥꯏꯇꯦꯗ. ꯑꯁ ꯃꯔꯦꯡ ꯆꯔꯦꯡ ꯂꯩꯅꯦ. ꯑꯩ ꯁꯦꯝꯒꯦ ꯍꯧꯒꯠꯂꯣ ꯑꯝꯇ. ꯏꯔꯣꯝꯕ ꯍꯥꯞꯄꯧꯔꯥ ꯅꯪꯒꯤ? ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ. ꯁꯨꯃꯥꯏꯅ ꯆꯥꯔꯦ. ꯆꯥꯔꯣ. ꯉꯥꯗꯣ ꯍꯥꯎꯕ꯭ꯔꯣ? ꯑꯩꯗꯤ ꯍꯥꯎꯋꯦ. ꯅꯪ ꯍꯥꯞꯄꯛꯏꯁꯦ ꯉꯥ ꯑꯁꯥꯡꯕ ꯃꯔꯨꯒ ꯌꯥꯎꯋꯦ. ꯑꯗꯨꯗꯤ ꯃꯟꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯃꯀꯨꯞ ꯃꯆꯥ ꯌꯥꯎꯗ꯭ꯔꯒ. ꯃꯃꯥ ꯇꯧꯕꯤꯔꯣ. ꯃꯃꯥ, ꯅꯪ ꯉꯥꯁꯦ ꯃꯣꯔꯣꯛ ꯁꯥꯏ. ꯀꯩꯅꯣ? ꯉꯥꯁꯦ ꯃꯣꯔꯣꯛ ꯁꯥꯏ. ꯅꯪ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ꯭ꯔꯣ? ꯁꯥꯗꯦꯍꯦ. ꯁꯥꯏ ꯀꯩꯅꯣ? ꯅꯪꯉꯣꯟꯗ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤ. ꯏꯔꯣꯝꯕ ꯆꯥ ꯉꯝꯃꯒ ꯅꯪ ꯁꯤ ꯀꯩꯁꯨꯝꯇꯁꯨ ꯇꯧꯗꯕ ꯀꯃꯥꯏꯅ ꯁꯥꯅꯤ? ꯍꯌꯦꯡ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯕ? ꯑꯩ ꯍꯪꯉꯛꯇ꯭ꯔꯦꯗ. ꯑꯩ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕ? Thursday. ꯅꯠꯇꯦ, ꯁꯨꯕ꯭ꯔꯥꯇꯤꯔꯣꯕ? ꯁꯤꯕ꯭ꯔꯥꯇ꯭ꯔꯤ.
ꯀꯩꯅꯣ ꯃꯤꯠꯁꯦ ꯑꯅꯣꯛ ꯎꯞꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔꯅ ꯃꯃꯤꯠ ꯇꯥꯡꯉꯦ ꯇꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯛꯏꯕ ꯗꯣꯛꯇꯔ ꯅꯪ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦꯁꯦ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ ꯃꯣꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ? ꯀꯩꯅꯣ ꯗꯣꯛꯇꯔꯗꯨꯒꯤ ꯃꯃꯤꯡ ꯀꯩꯅꯣ? ꯃꯤꯠꯀꯤꯗꯨꯔꯣ ꯕꯣꯕꯤ ꯅꯪꯒꯤꯅꯦ ꯀꯣꯃꯦꯟꯇꯅꯦ ꯕꯣꯕꯤ ꯀꯧꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ? ꯑꯗꯨ ꯌꯦꯡꯉꯝꯃꯦ ꯑꯗꯩ ꯅꯪ ꯃꯥꯅꯅꯦ ꯀꯩꯝꯇ ꯊꯥꯔꯝꯗꯕ ꯑꯗ ꯆꯥꯎ ꯃꯃꯥꯗ ꯂꯣꯏꯔꯅꯤ ꯑꯂꯨꯁꯤꯒ ꯇꯣꯠꯂꯣ ꯑꯗꯨꯒ ꯆꯥꯎ ꯆꯥꯅꯤꯡꯗꯗꯤ ꯉꯥꯗꯣ ꯉꯥꯛꯇ ꯆꯥꯔꯣ ꯆꯥꯛꯄꯨꯗꯤ ꯆꯥꯝꯃꯒ ꯑꯃꯨꯛ ꯅꯪꯅꯦ ꯑꯩ ꯅꯪ ꯈꯨꯠ ꯍꯥꯝꯕꯗ ꯅꯪ ꯄꯨꯗꯣꯏꯔꯥ ꯍꯥꯞꯇꯣꯏꯔꯥ ꯁꯤꯗ? ꯀꯩꯅꯣ ꯑꯩꯅ ꯈꯨꯠ ꯍꯥꯝꯕ ꯆꯠꯄꯗꯣ ꯍꯥꯞꯇꯣꯏꯅꯤ ꯑꯂꯨ ꯇꯣꯠꯂꯣ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯋꯤ ꯋꯥꯁꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯃꯨꯛ ꯄꯥꯡꯊꯣꯛꯑ ꯀꯩꯌꯥ ꯆꯔꯦꯡꯅ ꯌꯥꯝꯅ ꯅꯪ ꯈꯣꯠꯇꯕꯤ ꯇꯣꯠꯂꯣ ꯉꯥꯁꯦ ꯍꯥꯎꯔꯣꯅꯦ ꯍꯥꯎꯔꯃꯣ ꯃꯃꯥ ꯍꯪꯒꯦꯅꯦ ꯃꯣꯏꯅꯅꯦ ꯉꯥ ꯁ꯭ꯀꯤꯟꯁꯦ ꯍꯥꯞꯍꯜꯂꯣ ꯉꯥ ꯁ꯭ꯀꯤꯟꯁꯦ ꯍꯥꯎ ꯑꯩꯈꯣꯏꯗ ꯍꯦꯡꯉꯒ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯕ ꯂꯣꯏꯗꯣꯔꯦ ꯍꯧꯗ ꯉꯥꯏꯔꯤ ꯅꯪꯅ ꯋꯥ ꯉꯥꯡꯉ ꯑꯗꯨꯝ ꯂꯩꯕ ꯀꯍꯥꯅꯤ ꯕꯥꯕꯨꯅꯤꯅꯅꯦ ꯀꯍꯥꯅꯤ ꯇꯧꯗ ꯑꯗꯨꯝ ꯂꯩꯕ ꯆꯥꯛꯁꯦ ꯍꯥꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯒ ꯀꯣꯟꯅ ꯋꯥ ꯉꯥꯡꯒꯗꯧꯕꯅꯦ
ꯅꯪꯒꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯆꯥꯕ. ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯦ. ꯏꯆꯥ ꯅꯨꯄꯥ ꯉꯥꯏꯔꯤ ꯍꯧꯖꯤꯛ. ꯃꯔꯨ ꯉꯥꯛꯇ. ꯅꯪꯒꯤꯗꯤ ꯎꯗ꯭ꯔꯦ ꯀꯩꯝꯇ. Anh ấy thì dọn tầng đây này thì thế nào đấy. ꯆꯥꯔ. ꯃꯤꯠꯁꯤ ꯅꯨꯡꯉꯥꯏꯇꯦꯍꯦ. Ăn nó cũng ꯊꯥꯔꯛ ꯎꯄꯃꯗꯤ ꯐꯕ. Mama, ꯍꯥ video rồi. ꯑꯗꯨ ꯇꯥꯔꯗꯤ ꯌꯥꯔꯕ. ꯃꯌꯥꯝ ꯃꯥꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯦꯌꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯅꯪꯁꯨ. ꯕꯥꯏ ꯕꯥꯏ.